ꯑꯗꯨꯒ ꯑꯩ ꯃꯥꯙꯧꯒꯤꯅꯦ ꯑꯩ ꯅꯦꯝꯕꯣꯛꯅꯦ ꯂꯣꯏ ꯇꯧꯔꯝꯕꯅꯤꯅꯅꯦ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯃꯥꯙꯧꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯀꯔꯤ ꯅꯨꯄꯥ ꯐꯖꯕ ꯐꯪꯉꯣ ꯃꯣꯡꯒꯣꯜ ꯑꯣꯏꯔꯣ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯣ ꯄꯩꯁꯥ ꯅꯨꯄꯥꯅ ꯗꯣꯝ ꯗꯣꯝ ꯄꯥꯏꯔꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯦꯛꯁ ꯄꯥꯔꯠ ꯂꯥꯛꯑꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒ ꯗꯈꯤꯅꯥꯏ ꯃꯇꯝꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯅꯥꯎꯅꯨꯄꯤꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯤ ꯉꯥ ꯃꯅꯤꯟꯈꯥ ꯉꯧꯈꯔꯦ ꯁꯤꯅ ꯅꯦꯅꯦꯒ ꯃꯥꯟꯙꯧꯒꯅꯦꯕꯀꯣ ꯃꯄꯥꯟꯗ ꯆꯥ ꯊꯛꯅꯔꯤꯅꯤ ꯃꯣꯏ ꯑꯅꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯊꯛꯏ ꯅꯦꯅꯦꯒ ꯃꯥꯟꯙꯧꯒꯅ ꯃꯄꯥꯟꯗ ꯆꯥ ꯊꯧꯔꯦ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯊꯛꯑꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯣꯡ ꯆꯥꯒ ꯊꯛꯇ꯭ꯔꯦ ꯃꯥ ꯂꯪꯅ ꯂꯩꯔꯦ ꯑꯩꯈꯣꯏꯗꯁꯨ ꯃꯥ ꯆꯥ ꯊꯛꯎꯔꯣ ꯍꯥꯏꯌꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯗꯣ ꯑꯩꯈꯣ ꯑꯗꯨꯝ ꯏꯅꯥꯎꯅꯨꯄꯤ ꯃꯇꯣꯟꯗ ꯆꯥꯛ ꯊꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯈꯣꯠꯄ ꯌꯥꯎꯔꯦꯕ ꯑꯗꯩꯗꯤ ꯆꯥꯁꯨ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅ ꯍꯩꯗꯣꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯛꯑꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯛꯀꯗꯕꯗꯣ ꯃꯥꯅ ꯂꯥꯡꯅ ꯂꯩꯔꯝꯃꯤꯅ ꯊꯛꯆꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯒꯁꯦ ꯀꯌꯥ ꯂꯧꯍꯧꯗ꯭ꯔꯦꯕ ꯑꯩ ꯏꯄꯥꯅ ꯂꯧꯕꯤꯔꯝꯕꯅꯤ ꯑꯗꯣ ꯁꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯒ ꯅꯦꯅꯦꯒꯅꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯅ ꯄꯣꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯦꯟꯕ ꯆꯠꯂꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯧꯍꯧꯗ꯭ꯔꯦ ꯁꯨꯝ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝ ꯃꯅꯨꯡꯗ ꯂꯥꯡꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯑꯗꯣ ꯏꯄꯥꯅ ꯈꯔ ꯂꯧꯕꯤꯔꯝꯕꯁꯦ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯅꯦꯅꯦꯒ ꯃꯥꯟꯙꯧꯒꯁꯦ ꯃꯄꯥꯟꯗ ꯂꯩꯔꯦ ꯑꯗꯨ ꯃꯣꯏ ꯑꯅꯤ Mantap kan ini kak kayak wali itu. Mantap kan ini. Cara. ꯃꯌꯥꯝ ꯂꯥꯡꯕꯗ ꯃꯊꯦꯜꯒ ꯑꯝꯇ ꯎꯠꯍꯧꯗ꯭ꯔꯦꯕꯣ ꯑꯩꯈꯣꯏꯅꯤꯅꯦ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯈꯔꯦ ꯑꯗꯣ ꯃꯊꯦꯜꯁꯦ ꯊꯤꯗꯣꯛꯑꯦꯕ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯃꯊꯦꯜꯁꯦ ꯂꯣꯏꯔꯛꯄꯗ ꯑꯗꯣ ꯅꯦꯅꯦꯁꯦ ꯆꯥꯛ ꯂꯥꯝꯃ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯅꯦꯅꯦ ꯍꯥꯟꯅ ꯄꯤꯖꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯣꯏ ꯊꯤꯕ ꯍꯧꯒꯠꯂꯦꯗ ꯑꯗꯣ ꯁꯤꯅ ꯃꯥꯟꯙꯧ ꯂꯩꯔꯦ ꯃꯥꯟꯙꯧꯁꯦ ꯃꯈꯥꯗ ꯐꯝꯃ ꯆꯥꯛ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯇꯨꯜ ꯑꯃ ꯊꯥꯔꯒ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯆꯥꯏꯑꯕ ꯑꯗꯣ ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯌꯦꯟꯕꯗ ꯅꯠꯇ꯭ꯔꯁꯨ ꯕꯥꯎ ꯑꯃ ꯊꯣꯡꯉꯦ ꯑꯃꯁꯤꯅ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯉꯦ ꯍꯋꯥꯏꯒ ꯉꯥ ꯃꯀꯣꯛ ꯑꯃ ꯊꯣꯡꯉꯦ ꯉꯥ ꯃꯔꯤꯟꯈꯥ ꯑꯃ ꯄꯥꯄꯣꯔ ꯑꯃ ꯑꯗꯩꯗꯤ ꯏꯔꯣꯟꯕ ꯑꯃꯒ ꯑꯗꯩ ꯗꯣꯏ ꯑꯃꯒꯅꯦꯕ ꯍꯥꯏꯗꯤ ꯃꯊꯦꯜꯁꯦ ꯇꯔꯦꯠꯅꯦꯕ ꯑꯗꯩꯗꯤ ꯁꯣꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯄꯥꯟꯗꯅ ꯅꯨꯄꯥ ꯀꯥꯡꯉꯣꯡꯉꯦ ꯄꯤꯖꯔꯦ ꯍꯣꯏ ꯃꯥ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯈꯪꯖꯗꯕꯅꯦ ꯂꯥꯡꯕꯅꯦ ꯁꯨꯝ ꯃꯈꯥꯗ ꯊꯥ ꯁꯨꯝ ꯐꯝꯃꯒ ꯆꯥꯅꯔꯦ ꯊꯦꯡꯉꯦ ꯑꯗꯣ ꯃꯄꯥꯟꯗꯅ ꯅꯨꯄꯥ ꯀꯥꯡꯉꯣꯡꯉꯦ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯂꯩꯔꯦ ꯏꯀꯨꯇꯣꯟ ꯂꯩꯔꯦ ꯅꯤꯄꯥ ꯂꯩꯔꯦ ꯁꯣꯅꯨ ꯂꯩꯔꯦ ꯑꯃꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯏꯆꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯈꯣꯏꯃꯨꯛ ꯐꯖꯅ ꯆꯥꯔꯅꯤ ꯄꯥꯔꯨ ꯍꯥꯎꯕ꯭ꯔꯣ ꯐꯝꯃꯤ ꯚꯤꯗꯤꯑꯣꯅꯤꯅ ꯑꯩ ꯆꯥꯛꯁꯤ ꯆꯥꯃꯤꯅꯦ ꯅꯉꯣꯟꯗ ꯃꯃꯦꯟ ꯍꯥꯞꯄꯣ ꯆꯥꯔꯦ ꯑꯂꯨ ꯑꯃꯇꯪꯒ ꯑꯩ ꯆꯥꯛ ꯃꯍꯤ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯩꯁꯨ ꯁꯦꯅ ꯃꯍꯤ ꯆꯥꯒꯟꯕ ꯑꯂꯨ ꯑꯃꯇꯪꯒ ꯑꯩ ꯑꯅꯤꯃꯛ ꯑꯉꯧꯕꯒ ꯆꯥꯔꯦ ꯚꯤꯗꯤꯑꯣꯗ ꯀꯥꯟ ꯌꯥꯎꯔꯦ ꯑꯩ ꯆꯥꯅꯤꯡꯗꯦꯅꯤ ꯅꯪꯅ ꯍꯥꯞꯆꯜꯂꯤꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯤꯗꯒꯤ ꯏꯔꯣꯝꯕꯁꯦ ꯂꯦꯡꯉꯣꯏꯗꯕ ꯃꯥꯜꯂꯦ ꯂꯦꯡꯉꯣꯏ ꯑꯩ ꯗꯣꯛꯇꯔ ꯆꯠꯂꯦ ꯂꯨꯔꯥ ꯅꯪ ꯂꯧꯖꯈ꯭ꯔꯣ 이런 봐 보라. ꯃꯊꯦꯜ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯅꯦ ꯏꯅꯥꯎꯅꯨꯄꯤꯅꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯃꯌꯥꯝ ꯆꯥꯛꯆꯥ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯝꯅ ꯈꯟꯗꯣꯛꯅꯕꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯣꯔꯃꯦꯂꯤꯇꯤ ꯄꯨꯈꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯝꯖꯜꯍꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯌꯥꯁꯨ ꯈꯪꯖꯗꯦꯕꯅꯦ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗꯅꯦ ꯁꯨ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯝꯖꯟꯕ ꯌꯥꯕ ꯍꯥꯏꯅ ꯁꯨꯝ ꯁꯝꯖꯜꯍꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯈꯤꯅꯥ ꯃꯇꯝꯒꯤꯅꯦ ꯁꯨم ꯐꯝꯃꯦ ꯁꯤꯁꯦ ꯑꯩꯈꯣই ꯅꯤꯅꯦ ꯑꯃꯅꯦꯕꯀꯣ ꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯗꯣ ꯅꯤꯅꯦꯅ ꯈꯨꯗꯝ ꯃꯇꯦꯛ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯅꯦꯅ ꯄꯣꯔꯛꯏꯅꯦ ꯑꯗꯨꯝ ꯂꯧꯁꯤꯜꯂꯛꯏꯁꯨ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯅꯤꯅꯦꯁꯤꯅ ꯇꯧꯔꯦ ꯑꯗꯨꯝꯇ ꯏꯆꯦ ꯑꯃ ꯂꯩ ꯏꯆꯦꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯈꯨꯔꯝꯃꯨ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯈꯨꯔꯝꯃꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨ ꯃꯇꯝ ꯑꯩꯈꯣꯏ ꯃꯥꯃꯨꯛ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ
Ay, sini. Ini lau kabar. Ini sudah jual nak pergi ni. Ini lau kan. Apa pasal sih ni? Orang ni ada begini paling terbaik. Ini tu je. Cakap mama tu kan dulu. Orang kan kau itu. Oh, ini na. Siapa kau mau tahu? Apa mau tahu? Yan taba, yan taba, nene dah kurungu. Gua nak kau, tidak ni nak kau. Ini jadi. Aku tak ada apa pun. Jadi lagi. Jadi gua dah ada ambil dulu, dah ni piru ni je. Ini tahu apa ni? Ada piru. Ini là có mình kịp zaman thằng lên đây. Đấy chứ cũng là một đôi nè. Ủa, anh có đi đến nào con nhảy má? Anh chỉ đến đây nè. Kaya nang kurang mo Con dito. nhảy đi nào? Nang kaya kurang mo dito. Udah tak kurang mana? Mongoloro, atau sanggoro, पैसा रुपया ना dom pai lo, saya nanti. Video apa kan kok? Ini makan je jadi. Sebab हम नहीं वाइट हो गया तो लिया आए तो जाओ तो क्या ना पाया तो Lu modalnya ada ambil gitu. thằng cháu Apa enggak? May gift to grow na. Hama lang hama kaya. Hama lang kaya. Nang kurang mo lang ni Kurang mo. Kurang mo eh. Tayo no. Kurang mo bilang ka may gift. Cautionary ba? Gift thau ya ini. Hindi lupa ka na pango. Apa pango lupa pa na lupa pa pango. Lupa pa pango. Kaya coba ni mai rồi. Ang gitu ni. Poloy moment lupa ko. Ay mama ya. Ya khoai mà cái gì ạ? Ôi em chụp chưa bố chưa cả thân. Ada ni. Ada lagi ni nama lagi. Ada lagi na. Ada ni lagi. Saya sila khoai mà. Saya kurang mau khoai mà cái Aduh kan dia, ai mà đâu cái này nhiều này mới tao làm mình nè, ai khăn dia tu mà đâu cái gì cái năng cái nuôi hai rồi lấy biro mai cái cầm la hai rồi, cái pru bai rồi biro lấy đấy, đấy thế. Kurang Apa nak cái kan này cái đúng nhỉ? Đâu đâu. Có con nó buồn đi được buồn chứ à, người mày nó buồn chứ tân gì? Người nhà đâu đấy. siya lang thorom dan. Maju pada. Jangan jangan nama. Paksa dulu re. Mai di kota puro. Mai di Ngasi ningon sa ko party ma'am.
अखोई ने मुक्सु लाए इने मुक्सु इने मुक्की मपामदगी हल्ले अदोइदि अखोइसु थबक लोइरबनिना दुम चल्लने अदो इकुतोन गारिनिना ने फी को होंगदोरो दुम चल्लनी अमो हेंगी परुगी बर्थडे गिनिना ने हंगदो हंजिनगे तवररोय बा बर्थडे की थबक यामने या फथबक याम यामे बादुना अखोइसे हौजे ngana hangane ane toro sumpung mari tare mayam dina jumda langna bina langbani ne agi na chadun se ngoni oi ma sum jawre ado haita bagini sum fajarang khanjarabani di अखोई हेरो से चतोरी होजे बोंद्रापुर को दा ओइस मया को आगे चंद्र ने उम्मी ने ningo sako bolo ere mama chawi ge ma bye bye hai noi puron mene thangla tha me mi kai tham dori oye moi le bab ke no ha ko ni to phamo jao ko ni je dalo ये फमा बुरिया काय के सोने फमा के ना मी वाज रख दिया इसके अंदर हमको वाज रख दिया ओ मैं भी बुरिया है ना मैं पिंकी खाना तो सोना क्या पड़ा वो माला चीज पे रख दिया है हुजु जुम चतुर है खुद इसी ला चलेंगे साइड दिन नान लाइबा दो जाबरो द मुझे ना मनु जंगरो आई मैं पांच फंग से कना कातुरी जा आई मैं तो जा हल्ले कोई अंदर लेके जा मतलब ये इधर लेके जा मी अहेन बम जाओ रे मा को हन बजा थबक सुहन दुई यामना आई पानी पानी खंगी ई पानी पानी हाय मैं मारू नंद गाड़ी थौगला मिना खोई परू से गाड़ी दा तुम गरे मोबाइल जिंग मिने बाबा मोबाइल जिंग जिंग ना तुम गरे अदोइदी खोगी भेन सिगी कनो बॉडी सिगी दने मकोक से गग गग लाउना थेंगे न मपाना खुद मतेंग जे सनबी गरे अदुगा तोइसों वारे मिना तुम गरे फजन नुंगाई न तुमदा अदो सुम युम योबो पुदोरमनि सुमाइना इसाई गाड़ी दला सुवा अतुपगा मांग थारा नि मांग थारा पौदो वा यौरे अखोय मैम अदो हजिने मी मैम लाए बा हेम परुगी बर्थडे गिने हिजां नापी सेम बखोटपने अदुना पापा फेजो होंदोगा आइसु हिजां नापी सेम दो यावरु दुइनेबा हाइदि ताना बखोना बजे हाता हा डेकोरेशन तो बजे ngasi ta हौदुइनेबा अदो ngasi गिदि ओइना मैम मतांग सिदा लोइसन जरागे मीसु लामिना को वीडियो तौना लेबा तो फजारोबा अदो अमुक असिगी मखा तबा इसु हिजां नापी सेम बखोटपसि ममुक मु उचरके परुगी बर्थडे गी लांगबसि मुने अदो हजि फिरों खतो फिरों गसे होंदोगा aku mapanda thoni aduna yang masih gidi wana sumle sanjarage bye ayo dana बाय चैनल जने हम लाइक शेयर कर तो बिरम